मालेमगी सुपर पावर की लमजेंदा कन्न हिदानरिबा लेबाकसिंग मरु ओइना USA, China, Russia मखोइसिंग अमगा नमथुनबा होटनरी मसिगी मनुंग चन्ना साउथ एशिया अमदे साउथ ईस्ट एशिया की लमदम मसिदा USA ना महाकी खोंगदाफम थीनबा होटनबदा एशियन जायंट कंट्री China asibu namthunaba hotnabada India USA mapang oiminaraga Myanmar hairiba leibak asibu makoina khulai oina sijinarakpa aduni amuksu China na mahakki khudongchabasing phangnabagi damakta Myanmar gi junta gi lengak amadi atopa rebel group singda tungshinduna sanariba policy amadi India su mahakki khudongchabasing asi phangnabagi damakta Myanmar manungda tongan ba mafam kaya amada lan hauriba rebel group sing asiga kusam narakpa amadi masina haujik Manipur asida ngasi mak tangdu leitadaba mawong amada lakliba asiga leinariba mari matang asida lakchiningba wahang adudi malemgi super power gi leibak sing hidanaba asida China amadi India na Myanmar hariba leibak asi kari maramgi damakta maru oribanu haiba asigi matangdani hiram asida amuktang nainasi mieng taminasi Malemgi akanba sakti leiba leibak-sing USA, Russia amasung China na power munabagi lanasi hojik kana sathari. Malem asida USA na globalization horakpa Cold War su loikraba masigi matungda unipolar asi laknaba matuamdana lengak aduna malemgi oina leiba pamba USA na Russia amasung China asibu namthanaba honabagi lalong kaya ama yatuna ngasi phawbada puarigi thengkhang kaya rakta lanjau kaya amasu sokna khrai masi amuksu US na Russia amasung China sibu namthana bakan na hotnai US na Russia sibu lairab leibak ama oihange haibagi matagumna Russia gi economy gi yangnan saru oiriba Ukraine phawriba lambi asibu thingnaba Ukraine bu NATO da jawhanduna US na control toba pamba adu mapam thokdakbagi lanni ngasimak Russia Ukraine anigi tamthiraba lan ase Masigi lan asidi Russia na sugan halaroi ningsing biyai Ukraine hariba leibak asi Russia gi hana lam oiramlibani Russia su maipak taba yadabanina mahaki lambi asi mangdana ba khonabada Ukraine manungda leiba Donetsk Donbass amasung Luhansk asi self independent lauthoktuna tungi oiba economy gi lambi semkiba leikhi masiga sapmanaba mawong amada China sibu namthanaba honabada Myanmar manungda phawrga purakliba dollar billion taramathoi hena changna pipeline tingliba asi China bu kanaba phanganingde haibadi China hairiba lebak asigi oina apunba 95% hena phangliba energy gi saruk asi Middle East gi ayamba samudra gi lambi oina Andaman Sea amasung Bay of Bengal asi sijinaduna Myanmar gi lam phawraga pusilakpa asini masida China gi oina kudung chaba phangliba asina kilometer 3,000 hena kakthai masibu transport tawna ba honabada hafta ama hena changba adu numit masing hanthai hairiba masigi energy gi supply asi Arab leibak sing haibadi Saudi Arabia amasung Iraq tagini maram asina China gi energy gi policy asida Myanmar hairiba leibak asi asuki matik maru oi masina maram oiduna China na Myanmar asi sukai kaina ba yade USA na su masi thugai da ba su yamak yade Masidani Russia na mamangda Ukraine da lam ahum self independent lauthupugumna Myanmar manungdagi San state Karen Chin state amasung Rakhine asi ning tamhandaba yade loinana Myanmar asida military junta asi muthattuna democratic oiba lengak ama purakta basu yade maram sing asi leibana Myanmar gi tungan ba mapham kaya amada lan hauriba rebel group sing asina Myanmar gi junta lenga ki mayokta lehellaga super power oriba leibak kaya asina apha bakulai sing piraga ngasi mak Myanmar manungda lan thogaliba ase masigi manung sanna tongan ba Myanmar gi ethnic ki lalhobagi group sing haibadi sanda Koreanda Chin army da amasung Arakan army na thengnariba lan asina yumthang nariba leibak India maru oina aikhogi state Manipur asida masina kari saitheng phangani haibasi aikhoina nainaminaba chumgani Nakan namada amuk yengsi haujik kanna Myanmar manung asida operate tawriba Three Brother Alliance asi Korean gi ethnic army San gi amasung Arakan army ni masigi mathakta CDF asina Myanmar gi sinistate kana lan hauri
खुदिमक असिदा PDF की मसिंग यामखरबा ट्रुप 35,000 अमसुंग बाटालियन 500 हेन लेरी मतौ असुम तौना तोंगान तोंगानबा मफम कया अमदा म्यांमार की मनुंगदा लान हौरिबा रिबेल ग्रुप मयाम असिगा PDF का खेनबा अमा हाइबा तारगदी PDF ना म्यांमार असिबु कायदना थमलगा डेमोक्रेसी असिबु नौना अमुक पुरकपा असिनी अतै असिना म्यांमार दगी खाइदोकलगा निंगतंबा पांबा अदुनी मरम सिंग असि लैबना मसा मसाना सेल्फ इंडिपेंडेंट लाउथोकली मतंग स्वाइसिदा अखोइदा चममनबा चिंगनबा फावहनबा वाफम अमदी म्यांमार की मिलिटरी जुंता अमदी रिबेल ग्रुप अनिमक्ता चाइनाना तुंगसिनदुना अनिमक्ता यानबा सिल्ली मसीसु चाइना की पॉलिसी अमनी अदुबु मसीगी मरम असिना चाइना की लालोंग अमदा बे ऑफ बेंगल दगी म्यांमार फावरगा चाइना तमना पुरकलिबा थावगी पाइपलाइन असि कन्नबा अमसुंग US अमसुंग नाटो की खुद असि थिंजिन्नबा माराय चाइथनबा ओइबि याय म्यांमार की इथनिक आर्मी सिंग असिसु मयाइदा लेप्पा ngaktani अमबु ओइरबसु म्यांमार दा लांदी अदुम चाउना अदुम तौरनी PDF की पॉलिटिकल बॉडी ओइरिबा NUC असि हानगी ओंग सान सूची की डेमोक्रेसी पुरकपा पांबा मतिक चाबा मंत्री फावबो ओइरंबा याउरी मतौ असुम तौना मतंग स्वाइसिदा अइकोइना मरु ओइना येंगमा यारिबा असिना लांदी अदुम कलखिनि मसिदा लान कनबा हारिबसि म्यांमार की वाफमनि मरम असिना म्यांमारी मचा कया अमा अमदी लोनरिबा लमगी सरुक मणिपुर अमसुंग मिजोरामदा मखा ताना मितोप कया अमा चिनसिला अनि मतौ असुम तौना म्यांमार की लान असिना मरम ओइरगा रिफ्यूजी ओइना लांजेनरिबसिंग असिगी अपुनबगी सरुकता 60% दी चाइनादा अमदी लेमहौरिबा 40% अदुना इंडिया का ताइनरिबा मिजोराम अमसुंग मणिपुरदा मरु ओइना चिनसिलकी मतांगसिदा मिजोरामदा चिनसिलकपा मयाम अदुदी मखोइगी ई मरी ngaktani हाइबनिना लैहनबा ताबनी तसेंगमदी इंडिया की ओइनदी रिफ्यूजी लाकपा असि ओकपगी वाफम यादबनी तौबगदी म्यांमार की वाथोक असि अताबी अमा खंगबा तारगदी हनखिगनी हाइबदी हाइनबा लै अदुबु ngasi hayengi wadi natre masida amuk makha taba oina chensilakliba mayam asi manipur asidasu maru oina suruchanpurda amuk lakhini mathangda kangpokpida amuk purakhini masidasu amuk ngamkhaida lairiba india gi lanmi singasinasu thawwa amata sadana adum leigani selakpadi adum chelakani maramdi lana sileptabanina masing adum helakpa tabani adubu masi nakan namaromda mizoram hariba state asida chelaiba mayam asidi phajana register tawduna masing khangna mafam khangna thammi aduga manipur asidana sangsilakliba mayam asina tuminna leihanmugumna tawbasina wathok hena oihalli mataw asum tawna myanmar gi lana sina amuk tawnaba asida hengalakliba mising asi kukijo ngaktani tasiyangna myanmar gi sin state asida leiba chin kuki amasung jo mayam asi hingmada aduki matik wai saukhattaba leibak oibanina manipur asida lakpa taragadi hingba laiba leiphamsu leibanina hekta haningdaba phauba makhoibusu leiminariba phurupsing asiga chap manaba kangbuna thamningba thamnaba honaba asinasu aruba ama oihli masigi mathong huktaba thabak mayam asi hena mayokna khigani masina wathok kayasu asum oihelakkhigani masigi wathok mayam asi khangmana oiramba yai manipur gi miyamna hanadagi hona chinkuki jo singasibu tathiba wakhal leiriba makoina su hingma ngamnaba phattaba senda lambi kaya ama mawong tawba horiba asi henna changlakpa haibasidi hanadagi henna sathiba mawong amada lakadoribani henna changlakpa asina singda politician gi set kun khak leiba asi makoina henna loba yabana naga singda henna polum ama oihalli masi khangna tawge khanna tawbasu oibi yai masing yamabanina demand su makhan tawrakhigani masini ngasi thokliba asisu mataw asum tawna masi mayam asibu khanglaga uraga tungkoina wathok asi oidanaba afaba tungkoina chatkadaba thausil thorang kaya ama phajana yatpa phajana thengnaba amachu changi masida thengnaba haibasi langi wanate maram saba thausilna phajindana thamgadabani matang swaisida manipur asina tungkoina chatnaba yaba wafam amatang khanasi manipur asida article 3 asi semdoktuna amuk hanna ngamkhaida singnariba mayam asi leitanaba honaba maramdi wafam asi kukida natana atopa furup singasinasu matungda tawrakpa yabagi oithokpa leiba wafam amani haibadi
Hojik Manipurgi oina district administration da inconvenience mayam ama leiriba asi phanabagi damakta Manipur asida nauna district reorganize tawduna tampakta tariba miyoi sing asi arapa district manung chalaiba asi koknabagi damakta Imphal East, Imphal West, Thoubal, Bishnupur, Kakchingna singba sing asi sauthokpa ama changli. Tampaki mitei sing asina singya da tabada naknaba chingi uyok ukol tawnaba 1933 da laiba Darba resolution adum mahisana sathaba More amasung behyang asi special administrative zone oyenduna state lengakna hakthengna lengak paiba. Masisu amu yengba yai hojik lairiba Kangpokpi district asi reserve natabanina khara pixilanduna manak nakpa mitei amasung nagarom da khara khaidok khaijin tawbi yai. Masiga iroinana Manipur asi hojik lairiba asida bicameral gi oiba assembly thamduna minority oiriba tribal mayam asi accommodate tawba asina chingba si yengba yai. Masida natana maru oina More amasung Surachandpur da lairiba mitei mayam asidi security matik chana thamduna khundalai ta hanaba honaba su sangni. Aduga atei mafam kaya adagi lanjanariba sing asidi thoidokna yamna luba natabana soidana makhoida leirani. Hariba lam ani asidi wathok chaurakpa yari. Nakan amadasu amu yengsi Hojik Myanmar gi state sing haibadi San state, Kachin, Karen, Sin state amasung Rakhine state sing asina lana singamduna ning tamkhiba taragadi atopa fibam amada lakpa yai. Rebel singi irang asisu Myanmar da nemtakhiba su yai. Ning tamba adudi thajabadi watli adubu self independent lauthokpana amani. PDF ki oinadi Myanmar da democracy purakti phawbadi lan lepkhiroi. Mateng su USA amasung NATO yauna pangmanina irang di adum laikhigani. Rebel singi oinadi magi state da liberated zone oiba taragadi Manipurom da chenchinduna luatpadi tauraroi. Maram asina Manipur asida suda lairiba kuki militant singi lalongda ahongba amadi lairakpa yai. Matang asida aikoina yengba yariba asina wathok oidaba Mizoram gi oinadi mari matangak to oibanina phai. Manipur gi oinadi ngamli makai sanghantabana phai.